ngarang ahing mama macha nuksina tumingayda Bisempur district ki Tronglaubi mafamda Kuki terrorist Singna RPG bomb plan toramaga angang chahi mari nupa macha chahi mari da suriba angang ama machan nupi tha manga da suribi angang amaga machin manau pudna RPG bomb na palaga legidaba haibasi tasengna ngasi sigi numisidi mamangda nuwaitaba myamam thokre du ngasi sida akoina sida mikap thoaudraba sida haihaudraba sida tahaudraba sida akoina changjanbam thokpa changjalauddraba akoi Manipur imalebak se akoi chindadi hayeng chitangaire akoi myam lairiba mayam sina akoi Manipur mulangadaba Manipur thugai pamisi thugai grani hairaga chindadi hairaga rasiti Touribano natraga any lairiba representative myam sina vote manak yoselakpai vote khombarom do ina kok thadagidana party ki acho lairiba party singsigi oina masa masai party to phare hainaraga anda adonda kok thadagidana kangu ama saugini community ama saugini sigi kangu ama sigi manungda yawi sigi terrorist singsidi lairiba terrorist singse akoina punishment gi pot akoina tawrugadi moida akoina logi matungina charak piruragadi hayeng akoida vote phangdaba yai haibagi pot loina chingjalakanda ngasi sigi film se leori ineba mamangda akoi ngasi anga sigumba angang mayam ama akoi hatkrabani Kaukre hujikti lairiba representative singsina Manipur thugai pame harami basing sigi mayokta lepakadra haraga Manipur thugai basing siga pullaga oina chokri munabagi kwai pham pai hausige kumaina pham inthu sige kumaina pham pai hausige adomda loin khana lerakanda akoi Manipur se mutnabagi Manipur se mangnabagi achauba ama changsilakpasida lairiba representative kharadi khoigi Manipur mangbasida achauba daitama laurabra haibagi jingnaba leire tasengna thoiba thodoksin nahan mamangda linthoi ngambi hemanjit pharaga hatopikhiba ziri da thokiba incident thokiba nuai traba thodoktuda sairak to piramba taragadi ngasi thoiba angang siribase sinamoi haijage huzik lairiba administration pariba singsida pham pariba representative pariba singsina lairiba Manipur gi main issue lairiba sida akoi Kuki illegal immigrants Kuki narco terrorists Kuki terrorists singsina koi Manipur da chathagiba 2023 gi dagi chatharakliba ngasigi akoi gi tamthiraba nuai tra poaching sida dandi piraga makhoi gi da capital punishment piraga makhoi da chauwa para ama tambi gi haibase si tamdaba makhai yasananaba honarapa committee amaga yasanaba honabadi kem kaide but terrorist ka kuma yasana doino haiba question duni mi hat ke khaliba Manipur thugai khaliba Manipur gi citizen Indian gi citizen ama hatuna laklaba makhoi bu hatu ke khaliba makhoi bu thugai khaliba mi sing si yasananaba honarpa makhoi ga wari sananaba honarpa makhoi bu kannaba honarpa aduguba mayam du ngasidi kasu khangjadraba angang ani mamaga tumjari ngai du da changjalaga imungda plan toramba hatlamba haibase Chingkhong da army lairibani army base lairibani loin lairakan sida komaina changjalaga for koi attack toribano haibasidi sidi manungi plan ma yaure haibase achauba conspiracy ma lairabani mamangdagi conspiracy laire se khangabani khangna koi yachananaba koi themjananaba tawduna ta lakpa aduna ngasigi si phibam se laibani aduna chatpagi free movement chatpa yare loi hainaba adu micham praja ma chatluba nataba icham chamna yumda masagi area du misagi yumda phamjara leibada bauda attack toroga si siba haibasidi sengna sidi tasena akoi administration leitrasu yare sarkar leitrasu yare scheme myam piraga lambi thong semaga Manipur nungai gadam natte Manipur kangadam natte sida scheme myam pisalaga lambi thong nungai hali haibagi khoigi ngatang chamam na hanba mayam confusing stage ama pihalakanda mayam se ngatang chamam naraga loina kahon gi badawna misam praja mayam se cham jaba oibani na makhoi se loi kahon gi badawna makuba manga thoki ba thawdok mayam do kahon gi badawna tawrakanda ngasi si thawdok se laibani tasengna haragadi akhoi mikap thoasi tasengna lairiba ngasi Kuki illegal immigrants Kuki terrorists para ama tambi haudragadi ngasi thoiba thawdok se hayeng hati tholakani akoina Imphal mayonda natraga dopa district kharada akoina chef ore kan leizaraga akoi huji nuaidana iba khara sudum yawi akoi leiba mayam se akoi khangam thoi akoi na kawbam thokte city gi phammunabagi komaina 2027 gi election lakadore komaina akoi amu hanjanna bo hona husige komaina sida akoi phana bo hona sige chahi mari ugidraba sing mayam se irang manungda kairik tak thokidraba haigidraba mayam sina hauji bot manak yoksel e haiduna akoi si taubirani si thadarani si taurani na tholaktum tauriba mayam sina si akoi prajana bhap tabam thui aduna hauzik laihau khara hawen antibiotic tharaga lakpaduna laina se antibiotic thararo su phararoi daba hidak akan mama thadadi yaroi daba ama khangaba matung dabauda antibiotic atang tharaga akoina gatang phanaba noni ni khaki chatnaba tahubaduna ngasi phiom se laibani pia lakhare sarkar anawam shemaga na phibam amu hen huzik ngasi gi phibam yam luba yam nungai tabam thodu am thoi basini aduna akoina ngasi Haizaning badi akoi political party amagi wing amadi leizai
ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯦ ꯍꯥꯏꯕꯝ ꯊꯣꯛꯏ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯆꯪꯁꯤꯜꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯨꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗ꯭रे ꯔꯤꯖꯅꯦꯜ ꯑꯣꯏꯁꯅꯨ ꯃꯄꯥꯟꯒꯤ ꯄꯥꯔꯇꯤ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯄꯥꯔꯇꯤ ꯑꯣꯏꯁꯅꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯀꯥꯟꯗ ꯀꯨꯀꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣरिꯁꯠ ꯀꯨꯀꯤ ꯇꯦꯔꯣरिꯁꯠꯁꯤꯡꯁꯦ ꯃꯨꯊꯠꯅꯕ ꯍꯌꯦꯡ ꯍꯪꯆꯤꯠꯀꯤ ꯃꯅꯨꯡꯗ ꯋꯤꯗꯤꯟ ꯗꯤꯁ ꯗꯦꯖ ꯁꯝꯁꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟ ꯑꯆꯧꯕ ꯑꯃ ꯂꯧꯈꯠꯍꯧꯗ꯭ꯔꯒꯗꯤ सिगुम्बन मिहात मिपुन सिगुम्बन नुंगाइतबा थौदोक मयाम से अमु हन थोलकिनी अदुना ngasiगी political party की RPI दंगी साचु नतबिदा अखोय मणिपुर की प्रजा की महु सिंजरगा अखोय हाइजनिंगबदी ममांगदा अखोयना अखोयदा वाखिबा मणिपुर थुगाइनबा सिल्लिबा मणिपुर थुगाइगेना खल्लिबा मयाम से सि अमुक्ता मुथतनबा तौसी लोगी मतुंग इना सिदा अखोयना त्यासनबा थेमजनबा अखोय मखोयबु फाजनबा खोटनगे तोरप मिवैसिंगसि एनी रिप्रेजेंटेटिव ओइसनु मखोयसि अखोयगी येकनबनी हाइना खल्लगा अखोय थबक तौगदबनी हाइना हाइजरी थैंक यू